ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯦꯄꯤꯁꯣꯗ ꯇꯥꯡꯀꯛꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯍꯥꯏꯖꯍꯧꯒꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯨꯔꯦ꯫ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯊꯕꯛ ꯈꯔꯅ ꯌꯥꯗꯕꯒꯤꯁꯨ ꯈꯔ ꯁꯥꯡꯅ ꯂꯦꯞꯆꯔꯨꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯋꯥꯔꯤꯁꯤ ꯆꯠꯊꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏꯔꯒ ꯁꯈꯤ ꯁꯦꯡꯒꯧꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯀꯦ ꯇꯧꯏ꯫ ꯍꯟꯗꯛꯁꯨ ꯀꯔꯦꯝꯅꯅ ꯁꯈꯤꯗ ꯍꯥꯏꯔꯛꯏ, "ꯅꯪꯁꯨ ꯉꯥꯎꯔꯕꯣꯏꯔꯦ ꯁꯈꯤ ꯏꯕꯦꯝꯃ?" ꯁꯈꯤꯅ ꯍꯥꯏꯒꯦ ꯇꯧꯕꯒ ꯇꯨꯡꯕꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯏꯪꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ, "ꯁꯕꯤꯅꯥ ꯃꯃꯥꯗ ꯅꯣꯛꯅꯩ ꯍꯥꯏꯗꯣ ꯍꯦꯛ ꯇꯥꯏꯗ." ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯌꯥꯝ ꯄꯨꯝꯕ ꯃꯤꯠꯌꯦꯡ ꯊꯝꯃꯛꯏ꯫ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ, ꯇꯣꯝꯊꯤꯟꯅꯤ꯫ ꯇꯣꯝꯊꯤꯟ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯃꯥꯒꯤ ꯇꯥꯏꯕꯪ ꯂꯤꯂꯥꯅꯤ ꯍꯥꯏꯔꯤꯕ." ꯅꯨꯄꯤꯗꯨ ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯕ ꯑꯉꯥꯎꯕꯅꯣ ꯑꯁꯤꯅ? ꯉꯁꯤꯁꯦ ꯑꯩꯕꯨ ꯑꯉꯥꯎꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯀꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ?" ꯇꯣꯝꯊꯤꯟ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯏꯪꯅ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯉꯥꯎꯕ ꯃꯄꯥꯟ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯍꯦꯛ ꯃꯁꯥꯅ ꯇꯥꯛꯆꯔꯕꯅꯤꯗꯣ." ꯑꯃꯨꯛ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, "ꯃꯤꯅꯕꯨ ꯉꯥꯎꯒꯦꯅ ꯉꯥꯎꯔꯗꯤ ꯂꯦꯝꯖꯐꯝ ꯂꯩꯇꯦ ꯑꯗꯨꯅꯤ." ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ ꯍꯥ? ꯅꯪ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯥꯛꯑꯒ ꯂꯣꯀꯞꯇ ꯅꯝꯁꯤꯜꯍꯜꯂꯤꯔꯣ?" ꯇꯣꯝꯊꯤꯟ ꯃꯈꯣꯟ ꯍꯧꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯁꯦꯀꯣꯔꯤꯇꯤꯔꯣ ꯅꯠꯇ꯭ꯔꯒ ꯄꯤꯗꯦꯞꯂꯣ?" ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯃꯩ ꯍꯧꯈꯩ ꯁꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯁꯥꯎꯅ, "ꯈꯪꯏꯗꯅ ꯅꯪ." ꯍꯥꯏꯔꯒ ꯈꯨꯗꯛꯇ ꯃꯆꯥꯅꯨꯄꯥꯗ ꯐꯣꯟ ꯇꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ, "ꯍꯜꯂꯣ, ꯀꯩ ꯂꯩꯔꯒꯦ ꯏꯃꯥ?" ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯤꯗ ꯑꯉꯧꯕ ꯑꯉꯧꯕꯤ ꯈꯔ ꯂꯩꯔꯦ, ꯏꯆꯥꯅ ꯑꯝꯇ ꯐꯥꯖꯤꯜꯂꯨ ꯂꯥꯎ." ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯁꯦꯡꯕꯃꯛ ꯐꯣꯟ ꯇꯧꯈ꯭ꯔꯕꯗꯨꯗ ꯇꯣꯝꯊꯤꯟ ꯃꯤꯀꯨꯞ ꯐꯥꯗꯦ, ꯃꯥꯁꯨ ꯑꯦꯁꯄꯤꯗ ꯀꯣꯜ ꯇꯧꯏ꯫ ꯑꯦꯁꯄꯤꯗꯨꯅ, "ꯀꯩ ꯂꯩꯔꯦ ꯇꯣꯝꯊꯤꯟ?" ꯇꯣꯝꯊꯤꯟꯅ, "ꯀꯀꯥ ꯑꯝꯇ ꯂꯥꯛꯄꯤꯗ ꯌꯥꯗ꯭ꯔꯦ." ꯑꯦꯁꯄꯤꯗꯨꯅ, "ꯀꯗꯥꯏꯗꯅꯣ?" ꯇꯣꯝꯊꯤꯟꯅ, "ꯆꯤꯡꯃꯩꯔꯣꯡ ꯕꯖꯥꯔꯗꯅꯦ ꯀꯀꯥ." ꯑꯦꯁꯄꯤꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯒꯦ." ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯈꯤꯗ ꯅꯨꯄꯤꯗꯨꯗ ꯄꯩꯁꯥ ꯄꯤꯔꯛꯏ꯫ "ꯏꯆꯦꯕꯦꯝꯃ, ꯁꯦ ꯂꯐꯣꯏꯒꯤ ꯄꯩꯁꯥ." ꯅꯨꯄꯤꯗꯨꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯣꯝꯊꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯄꯩꯁꯥꯗꯨ ꯄꯤꯕꯤꯔꯨ ꯀꯩꯅꯣ, ꯑꯩ ꯍꯣꯔꯦꯟ ꯀꯀꯥ ꯂꯥꯛꯑꯒ ꯄꯤꯔꯒꯦ." ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ, "ꯍꯣꯏ ꯍꯣꯏ, ꯌꯦꯡꯅ ꯇꯥꯔꯦꯗꯅ." ꯇꯣꯝꯊꯤꯟ ꯇꯁꯦꯡꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯈꯪꯍꯧꯗꯦ ꯃꯊꯪ ꯃꯊꯪ ꯄꯥꯏꯁꯤꯟꯅꯔꯛꯏ꯫ ꯑꯦꯁꯄꯤꯗꯨꯅ ꯇꯣꯝꯊꯤꯟꯗ ꯍꯪꯉꯛꯏ, "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯨꯡꯉꯣ?" ꯇꯣꯝꯊꯤꯟꯅ ꯇꯞꯅ, "ꯀꯀꯥ." ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯤꯗꯨꯅ ꯐꯠ ꯊꯠꯂꯒ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯀꯣꯛ ꯐꯥꯔꯒ ꯂꯣꯀꯞꯇ ꯅꯝꯁꯤꯜꯂꯨꯔꯣꯅꯦ ꯅꯪꯕꯣ, ꯅꯨꯄꯥꯁꯤꯒ ꯃꯃꯥꯝꯆꯥꯁꯤꯒ." ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯇꯣꯝꯊꯤꯟ ꯈꯣꯟꯀꯠꯂꯞ, "ꯍꯦ!" ꯅꯣꯡꯃꯇ ꯑꯍꯜ ꯂꯃꯟꯗ ꯕꯦꯕꯥꯔ ꯀꯥꯏꯈꯤꯗ꯭ꯔꯤꯕ ꯇꯣꯝꯊꯤꯟꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯍꯥꯏꯒꯠꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯇꯣꯝꯊꯤꯟꯅ ꯈꯣꯟ ꯀꯠꯂꯛꯄꯅꯤ꯫ ꯇꯣꯝꯊꯤꯟ ꯁꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯒ ꯅꯥꯐꯨꯠ ꯑꯗꯨꯌꯥꯝ ꯀꯥꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯔꯝꯕꯒꯤ ꯂꯥꯏꯔꯕ ꯂꯩꯔꯝꯕꯅꯦ. ꯏꯅꯥꯛ ꯈꯨꯜꯂꯦꯅ ꯄꯃꯨꯛꯁꯨ ꯃꯨꯛꯀꯅꯣ꯫ ꯂꯥꯏꯔꯕꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯣꯏꯒꯤ ꯒꯨꯟ ꯍꯥꯞꯂꯤꯕꯅꯦ. ꯒꯨꯟ ꯑꯁꯤꯕꯨꯁꯨ ꯅꯣꯏ ꯅꯁꯥꯅ ꯍꯟꯊꯅꯕ ꯍꯣꯠꯅꯔꯤꯗꯨ ꯀꯩꯒꯤꯅꯣ?" ꯈꯪꯍꯧꯗꯦ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ. ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯏꯕꯨꯡꯉꯣꯒꯨꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯑꯣꯏꯔꯝꯃꯕꯗꯤ ꯊꯥꯛ ꯑꯅꯤ ꯃꯃꯥꯡ ꯈꯥꯏꯔꯤꯁꯤꯡꯁꯦ ꯈꯥꯏꯔꯝꯂꯣꯏꯗꯕꯅꯤ." ꯑꯦꯁꯄꯤ ꯑꯗꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯇꯣꯝꯊꯤꯟꯗ ꯇꯞꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯉꯥꯡꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥꯔꯣ ꯑꯁꯤꯗ ꯂꯨꯛꯊꯔꯒ ꯂꯦꯞꯂꯤꯁꯦ?" ꯇꯣꯝꯊꯤꯟ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯀꯥ, ꯅꯠꯇꯤꯌꯦ, ꯑꯁꯤꯗ ꯂꯐꯣꯏ ꯄꯥꯏꯔꯒ ꯂꯦꯞꯂꯤꯁꯤꯅꯦ." ꯑꯦꯁꯄꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯑꯗꯨꯗꯤ
ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯄꯤꯔꯛꯏ꯫ ꯉꯁꯥꯏ ꯈꯣꯟ ꯈꯔ ꯀꯟꯈ꯭ꯔ ꯃꯥꯜꯂꯦ, ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯝꯗꯕ ꯂꯥꯏꯖꯗꯨ ꯇꯣꯝꯊꯤꯟꯗ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯂꯦꯝꯂꯩꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯂꯥꯏꯖꯅ ꯄꯂꯣꯟ ꯆꯦꯠꯅ ꯊꯠꯄꯒꯨꯝ ꯁꯈꯤꯅ ꯍꯥꯏꯒꯦ ꯃꯌꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯄꯩꯁꯥꯁꯤ ꯌꯥꯝꯃꯟꯗ꯭ꯔꯅꯦ?" ꯇꯣꯝꯊꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯛꯏ, "ꯏꯅꯦ, ꯄꯣꯠ ꯈꯔꯁꯨ ꯂꯧꯈꯤꯗꯣꯏꯅꯤꯗ." ꯑꯦꯁꯄꯤꯗꯨꯅ, "ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯧ ꯌꯧꯈ꯭ꯔꯒꯦꯀꯣ?" ꯇꯣꯝꯊꯤꯟꯅ, "ꯍꯣꯏ ꯐꯅꯤ ꯀꯀꯥ" ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯂꯐꯣꯏ ꯂꯐꯥꯡ 3 ꯑꯃꯒ ꯀꯣꯕꯤ ꯈꯔꯒ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ." ꯅꯨꯄꯤꯗꯨꯅ ꯇꯣꯝꯊꯤꯟꯗ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯤꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯧꯔꯒ ꯂꯥꯏꯖꯗ ꯌꯦꯡꯉꯛꯏ꯫ ꯁꯈꯤ ꯃꯤꯠꯌꯦꯡꯗꯨꯗ ꯚꯥꯞ ꯇꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯊꯤꯟꯅꯗꯕ ꯁꯥꯔꯒ ꯇꯣꯝꯊꯤꯟꯗ ꯍꯪꯉꯛꯏ, "ꯏꯕꯨꯡꯉꯣ, ꯅꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯔꯣ?" ꯇꯣꯝꯊꯤꯟ ꯏꯀꯥꯏꯅ ꯂꯂꯠ ꯇꯧꯅ, "ꯌꯨꯝꯒꯤꯁꯨ ꯈꯔ ꯑꯣꯏꯒꯦ ꯇꯧꯅꯤ, ꯏꯃꯥꯒꯤꯁꯨ ꯈꯔ ꯄꯤꯔꯝꯒꯦꯅ." ꯁꯈꯤ ꯉꯛꯅ, "ꯀꯅꯥ ꯏꯃꯥꯗꯅꯣ ꯏꯕꯨꯡꯉꯣ?" ꯇꯣꯝꯊꯤꯟ ꯋꯥ ꯉꯥꯡꯗꯦ, ꯂꯥꯏꯖꯒꯤ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯁꯈꯤ ꯚꯥꯞ ꯇꯥꯗꯨꯅ ꯅꯣꯛꯂꯒ ꯇꯣꯝꯊꯤꯟꯗ ꯍꯥꯏꯔꯛꯏ, "ꯑꯍꯣ, ꯏꯕꯦꯝꯃꯒꯤ ꯏꯃꯥꯁꯤꯗꯔꯣ ꯏꯕꯨꯡꯉꯣꯅ ꯄꯤꯅꯤꯡꯉꯤꯕꯣ?" ꯇꯣꯝꯊꯤꯟ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ" ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯄꯤꯔꯛꯏ꯫ ꯂꯥꯏꯖꯅ, "ꯗꯗꯥ, ꯌꯥꯔꯅꯤꯌꯦ, ꯗꯗꯥ ꯍꯣꯏꯒꯤ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯣ." ꯇꯣꯝꯊꯤꯟꯅ, "ꯂꯧꯁꯤꯜꯂꯣ ꯏꯃꯥꯒꯤꯅꯦ." ꯂꯥꯏꯖ ꯁꯈꯤꯗ ꯌꯦꯡꯉꯛꯏ꯫ ꯁꯈꯤꯁꯨ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯛꯏ꯫ ꯂꯥꯏꯖ ꯇꯣꯝꯊꯤꯟꯗ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯄꯣꯠꯇꯨ ꯂꯧꯋꯤ꯫ ꯁꯈꯤꯅ, "ꯕꯦꯝꯃ, ꯊꯦꯡꯖꯤꯜꯂꯛꯑꯦ, ꯑꯩꯈꯣꯏꯁꯨ ꯆꯪꯅꯕ ꯇꯧꯔꯁꯤ." ꯇꯣꯝꯊꯤꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ?" ꯇꯣꯝꯊꯤꯟꯅ, "ꯏꯅꯦ, ꯑꯩ ꯀꯩꯁꯥꯝꯄꯥꯠꯇꯩꯅꯦ, ꯌꯥꯅꯤ ꯏꯅꯦꯈꯣꯏ ꯊꯤꯟꯕꯤꯔꯝꯃꯒꯦ." ꯁꯈꯤꯅ, "ꯌꯥꯔꯅꯤꯌꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗꯒꯤꯅꯦ." ꯇꯣꯝꯊꯤꯟꯅ, "ꯌꯥꯅꯤ ꯏꯅꯦ, ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ" ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯂꯥꯏꯖ ꯁꯈꯤꯗ ꯆꯠꯂꯣꯏꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ꯫ ꯁꯈꯤꯅ ꯂꯥꯏꯖꯗ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ, ꯂꯥꯛꯑꯣ, ꯏꯕꯨꯡꯉꯣꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯁꯤꯗꯤ." ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ, "ꯏꯅꯦ, ꯂꯥꯛꯑꯣ." ꯂꯥꯏꯖ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯃꯛ ꯇꯣꯝꯊꯤꯟꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯏ꯫ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯒ ꯏꯅꯦꯒꯗꯤ ꯁꯤꯗ ꯇꯣꯡꯖꯔꯛꯁꯅꯨ, ꯅꯪ ꯃꯃꯥꯡꯗ ꯂꯥꯛꯑꯣ." ꯂꯥꯏꯖꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯏ꯫ ꯂꯥꯏꯖꯗꯤ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤ ꯑꯃꯨꯛꯐꯥꯎ ꯇꯣꯡꯂꯛꯇ꯭ꯔꯤꯕꯅꯤ, ꯃꯥꯅ ꯇꯣꯡꯉꯤꯕ ꯍꯥꯏꯕꯕꯨ ꯑꯣꯇꯣ ꯈꯛꯇꯅꯤ꯫ ꯂꯥꯏꯖ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯒꯥꯔꯤꯗ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯂꯥꯏꯖ ꯌꯥꯜꯂꯤꯕ ꯆꯣꯅꯤꯗꯨ ꯌꯦꯡꯍꯧꯗ꯭ꯔꯤ꯫ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯐꯠ ꯊꯤꯡꯖꯤꯜꯂꯤ꯫ ꯈꯪꯍꯧꯗꯦ, ꯃꯥꯒꯤ ꯆꯣꯅꯤꯗꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨꯗ ꯄꯟꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯖ ꯈꯪꯍꯧꯗꯅ ꯇꯣꯝꯊꯤꯟ ꯐꯠ ꯂꯥꯏꯖꯗ ꯌꯦꯡꯉꯛꯏ꯫ ꯃꯥꯁꯨ ꯄꯥꯈꯠꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯊꯣꯡꯗꯨ ꯐꯠ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯤꯔꯛꯏ꯫ ꯎꯔꯦ, ꯂꯥꯏꯖꯒꯤ ꯆꯣꯅꯤꯗꯨ ꯄꯜꯂꯒ ꯂꯩꯔꯝꯕꯗꯨ ꯇꯣꯝꯊꯤꯟꯅ ꯂꯧꯊꯣꯛꯄꯤꯔꯛꯏ, ꯑꯗꯨꯒ ꯄꯥꯈꯠꯅ ꯂꯥꯏꯖꯗ ꯍꯪꯂꯛꯏ, "ꯌꯥꯔꯕꯣ? ꯁꯣꯛꯇ꯭ꯔꯕꯣ? ꯀꯩꯀꯩ ꯁꯣꯛꯀꯦ?" ꯂꯥꯏꯖ ꯏꯀꯥꯏꯅ ꯈꯨꯝꯃꯛꯏ, ꯌꯥꯔꯅꯤ, ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ." ꯇꯣꯝꯊꯤꯟꯅ ꯂꯥꯏꯖꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯊꯤꯡꯖꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯂꯥꯏꯖꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯀꯨꯝꯂꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯏ꯫ ꯁꯈꯤꯒ ꯂꯥꯏꯖꯒꯤ ꯃꯃꯥꯒꯗꯤ ꯀꯨꯝꯊꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯀꯨꯝꯊꯔꯛꯇꯦ꯫ ꯇꯣꯝꯊꯤꯟ ꯇꯞꯅ ꯂꯥꯏꯖꯗ, "ꯀꯩꯗꯧꯔꯒꯦ?" ꯂꯥꯏꯖꯅ, "ꯀꯨꯝꯗꯣꯏꯔꯣ ꯑꯩꯁꯦ?" ꯇꯣꯝꯊꯤꯟꯅ, ꯌꯧꯔꯦ." ꯂꯥꯏꯖꯅ, "ꯑꯣ" ꯍꯥꯏꯔꯒ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯆꯣꯅꯤꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯈꯪꯍꯧꯗꯦ, ꯃꯀꯣꯛꯇ ꯑꯃꯨꯛ ꯌꯩꯁꯤꯜꯂꯤ꯫ ꯂꯥꯏꯖ, "ꯏꯃꯥ" ꯍꯥꯏꯔꯒ ꯃꯔꯥꯏꯕꯛꯇ ꯁꯨꯛꯇꯣꯛꯂꯒ ꯅꯥꯜꯂꯒ ꯑꯅꯥꯕꯗꯨ ꯈꯥꯡꯉꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯂꯥꯏꯖꯅ ꯃꯔꯥꯏꯕꯛꯇ ꯅꯥꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯛꯏ, "ꯀꯩꯗꯧꯔꯒꯦ?" ꯂꯥꯏꯖ ꯆꯩꯅꯥ ꯈꯥꯡꯅ ꯈꯨꯝꯃꯛꯏ, "ꯌꯩꯁꯤꯜꯂꯤꯅꯦ ꯁꯤꯗ." ꯇꯣꯝꯊꯤꯟꯅ, "ꯁꯦ, ꯀꯥꯏꯗ ꯁꯣꯛꯏꯅꯣ ꯌꯦꯡꯒꯦ"
ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ ꯁꯤꯗꯔꯣ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯂꯥꯏꯖꯒꯤ ꯂꯥꯏꯕꯛꯇ ꯅꯥꯜꯂꯤ꯫ ꯂꯥꯏꯖꯅ ꯁꯤꯗꯅꯦ ꯅꯥꯏꯒꯦ꯫ ꯇꯣꯝꯊꯤꯟꯅ ꯐꯔꯅꯤ ꯐꯔꯅꯤ꯫ ꯂꯥꯏꯖꯅ ꯀꯨꯝꯊꯔꯛꯀꯦ꯫ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯗꯨ ꯐꯠ ꯂꯩꯊꯣꯛꯈꯤ꯫ ꯇꯣꯝꯊꯤꯟꯗꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ꯫ ꯂꯥꯏꯖꯅ ꯍꯣꯏꯗꯅ꯫ ꯇꯣꯝꯊꯤꯟꯅ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯂꯥꯏꯖꯅ ꯍꯣꯏ ꯏꯅꯦ꯫ ꯁꯈꯤꯅ ꯏꯕꯦꯝꯃ ꯆꯠꯂꯦꯀꯣ ꯅꯦꯅꯦ ꯍꯥꯏꯔꯒ ꯁꯈꯤ ꯆꯠꯈ꯭ꯔꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯥꯏꯖ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯔꯤꯗꯨꯒ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯝꯃꯤ꯫ ꯉꯁꯥꯏ ꯇꯣꯝꯊꯤꯟꯅ ꯄꯤꯔꯝꯕ ꯂꯐꯣꯏꯗꯨ ꯁꯦꯠ ꯁꯦꯠꯇꯅ ꯆꯥꯔꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯎꯈ꯭ꯔꯦꯗ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯩꯅꯣ ꯏꯃꯥꯅ ꯇꯧ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯂꯥꯏꯖ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯇꯞꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ ꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯔꯣ ꯅꯕꯨꯛꯇꯣ ꯂꯦꯡꯈꯠꯂꯅꯤꯌꯦ꯫ ꯍꯥꯏꯔꯒ ꯂꯐꯣꯏꯗꯨ ꯂꯥꯏꯖꯅ ꯃꯃꯥꯗꯒꯤ ꯂꯧꯒꯦ ꯇꯧꯏ꯫ ꯌꯣꯡꯗꯒꯤ ꯀꯅꯥꯝꯇꯅ ꯄꯣꯠ ꯂꯧꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯂꯥꯏꯖꯗ ꯇꯥꯔꯦ꯫ ꯈꯪꯍꯧꯗꯦ ꯃꯃꯥꯅ ꯂꯥꯏꯖꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯦ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯑꯩꯒꯤ ꯑꯍꯥꯎꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯃꯨꯟꯒꯦ ꯇꯧꯏ ꯅꯠꯇ꯭ꯔꯥ? ꯆꯣ ꯅꯪꯁꯨ ꯅꯤꯔꯒ ꯆꯥꯎꯁꯨ ꯌꯥꯗ꯭ꯔꯣ? ꯁꯤꯗꯤ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯍꯥꯏꯔꯝꯂꯒ ꯂꯐꯣꯏ ꯃꯌꯥꯝꯗꯨ ꯀꯣꯜꯂꯒ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯏꯖ ꯗꯥꯏꯔꯤ ꯃꯄꯥꯟꯗꯨꯗ ꯇꯨꯁꯤꯜꯂꯤ꯫ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ, ꯏꯃꯥ ꯅꯆꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯏꯃꯥ? ꯅꯆꯥ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯏꯃꯥ꯫ ꯑꯃꯨꯛ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯆꯗꯨꯅ, ꯕꯕꯥ ꯅꯆꯥꯒꯤ ꯏꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯏꯃꯥꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯊꯝꯕꯤꯈꯤꯒꯦ ꯍꯥꯏꯅꯣ ꯕꯕꯥ? ꯑꯩꯁꯨ ꯕꯕꯥꯒꯤ ꯏꯇꯨꯡ ꯏꯜꯂꯛꯑꯒꯦ ꯍꯥꯏꯔꯒ ꯂꯥꯏꯖ ꯅꯤꯡꯉꯝꯗꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯁꯣꯝꯗ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯗꯨꯗꯤ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤꯕꯅꯤ꯫ ꯇꯣꯝꯊꯤꯟ ꯆꯪꯉꯛꯄ ꯎꯕꯗ ꯐꯤꯡꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯂꯩꯔꯨꯏ? ꯇꯣꯝꯊꯤꯟ ꯃꯄꯥꯒꯤ ꯋꯥꯍꯪꯗꯨꯗ ꯈꯔ ꯀꯤꯕ ꯐꯥꯎꯏ꯫ ꯃꯄꯥꯗꯨꯅ ꯈꯣꯟ ꯀꯜꯂꯞ ꯈꯨꯝꯃꯣ, ꯅꯆꯤꯟꯗꯨ ꯄꯥꯟꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯅꯅꯥ ꯇꯥꯗ꯭ꯔꯥ? ꯍꯟꯗꯛꯇꯤ ꯇꯣꯝꯊꯤꯟ ꯇꯞꯅ, ꯕꯕꯥ ꯑꯩ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯄꯥꯗꯨ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯃꯁꯤꯡ ꯈꯪꯗꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯣ ꯍꯥ? ꯇꯣꯝꯊꯤꯟ ꯈꯣꯟꯖꯦꯜ ꯅꯤꯛꯅ, ꯕꯕꯥ ꯃꯤꯅ ꯃꯤꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯈꯟꯕꯁꯦ ꯅꯆꯥ ꯌꯥꯅꯤꯡꯗꯦ꯫ ꯇꯣꯝꯊꯤꯟ ꯈꯔ ꯀꯤꯔꯞ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯄꯥꯗꯨ ꯅꯣꯛꯂꯒ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯊꯥꯛ ꯑꯅꯦꯝ ꯑꯋꯥꯡ ꯂꯩꯔꯤꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯋꯥꯡꯕꯅ ꯑꯅꯦꯝꯕꯕꯨ ꯎꯁꯤꯠꯇꯕ ꯍꯥꯏꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯍꯥꯏꯗꯤ ꯅꯣꯡꯁꯥꯅ ꯁꯥꯕꯤ ꯎꯕꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯨꯝꯅ ꯑꯋꯥꯡꯕꯅ ꯑꯅꯦꯝꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯎꯁꯤꯠꯇꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕꯤꯕ ꯐꯩ꯫ ꯇꯣꯝꯊꯤꯟꯗꯤ ꯉꯁꯥꯏ ꯃꯄꯥꯅ ꯅꯣꯛꯂꯛꯄꯗꯨꯗ ꯃꯥꯒꯤ ꯋꯥꯁꯤ ꯆꯨꯝꯃꯤ, ꯑꯗꯨꯝꯅ ꯈꯟꯒꯗꯧꯅꯤ ꯍꯥꯏꯔꯛꯀꯗꯕꯒ ꯃꯥꯜꯂꯨꯔꯒ ꯑꯗꯨꯃꯥꯏꯅ ꯃꯄꯥꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯊꯤꯟ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯃꯍꯥꯛ ꯎꯠꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯂꯨꯔꯕꯗꯤ ꯃꯄꯥꯅ ꯁꯣꯏꯗꯅ ꯐꯨꯔꯛꯀꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯃꯄꯥꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯎꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯣꯝꯊꯤꯟ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯖꯩ꯫ ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯃꯄꯥꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯔꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯅ ꯇꯧꯔꯨ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ
ꯕꯕꯥꯒꯤ ꯑꯁꯥꯎꯕꯗ ꯑꯣꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯇꯧꯔꯤꯕ ꯈꯜꯂꯤꯕꯁꯤꯡꯁꯦ ꯕꯕꯥꯒꯤ ꯃꯐꯝꯗꯗꯤ ꯑꯁꯥꯎꯕꯗꯒꯤ ꯍꯩꯔꯤꯟꯕ ꯑꯣꯏꯕꯒꯨꯝ ꯊꯣꯛꯂꯤꯕꯁꯤꯅ ꯀꯩꯒꯤ? ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯕꯕꯥꯗ ꯑꯀꯥꯏꯕ ꯆꯠꯈꯤꯗ꯭ꯔꯤꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯕꯕꯥꯅ ꯑꯁꯨꯛ ꯅꯥꯄꯟ ꯀꯥꯔꯤꯕ? ꯕꯕꯥ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯕꯕꯥꯒꯤ ꯅꯥꯄꯟꯗꯣ ꯁꯣꯏꯗꯅ ꯅꯝꯊꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯎꯠꯊꯣꯛꯂꯣꯏ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯉꯥꯏꯍꯥꯛ ꯀꯥꯗꯨ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯍꯦꯛ ꯎꯄꯨ ꯑꯃꯗ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯇꯣꯝꯊꯤꯟ ꯄꯟꯊꯕ ꯇꯧꯗꯅ ꯎꯄꯨꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯎꯄꯨꯗꯨ ꯍꯥꯡꯇꯣꯔꯛꯏ꯫ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯗ ꯈꯪꯍꯧꯗꯦ ꯎꯄꯨꯗꯨꯗꯒꯤ ꯗꯥꯏꯔꯤ ꯑꯃ ꯇꯥꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯇꯥꯔꯛꯂꯤꯕ ꯗꯥꯏꯔꯤꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯤꯛꯂꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯣꯝꯊꯤꯟ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯥꯅ ꯗꯥꯏꯔꯤꯗꯨ ꯈꯨꯝꯀꯠꯇꯨꯅ ꯃꯊꯥꯅꯨꯡꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯩ꯫ ꯗꯥꯏꯔꯤꯒꯤ ꯋꯥꯔꯣꯜꯁꯤꯡꯗꯨꯁꯨ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯤꯛꯂꯥꯅ ꯗꯥꯏꯔꯤꯗ "ꯌꯥꯝꯕꯨꯡ, ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯨꯝꯂꯕꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ! ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯌꯥꯝꯕꯨꯡꯒꯤ ꯅꯨꯡꯁꯤ ꯂꯃꯟ ꯁꯤꯡꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯌꯥꯝꯕꯨꯡ꯫ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯡꯕꯟ ꯑꯃꯗ ꯌꯥꯝꯕꯨꯡꯒꯤ ꯅꯨꯡꯁꯤ ꯂꯃꯟ ꯁꯤꯡꯖꯔꯒꯦ"꯫ ꯇꯣꯝꯊꯤꯟ ꯂꯤꯛꯅꯥꯅ ꯏꯔꯝꯕ ꯋꯥꯔꯣꯜꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯅꯤꯡꯉꯝꯗ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ "ꯂꯤꯛꯂꯥ, ꯀꯔꯤꯅꯣ ꯅꯪꯅ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯕꯣ? ꯃꯁꯤꯅ ꯍꯦꯟꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯑꯣꯏꯍꯜꯂꯦ ꯂꯤꯛꯂꯥ"꯫ ꯑꯃꯨꯛ ꯗꯥꯏꯔꯤꯗ ꯌꯦꯡꯂꯒ "ꯗꯥꯏꯔꯤꯁꯤꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯩꯕ ꯑꯣꯏꯅ ꯁꯛꯆꯔꯒꯦꯀꯣ ꯂꯤꯛꯂꯥ"꯫ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟ ꯂꯤꯛꯂꯥꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯗꯥꯏꯔꯤꯗ ꯄꯦꯟꯅ ꯌꯦꯡꯖꯔꯤ꯫